state sigi administration hai bitare ko masi akhoi gi award apa me ama yengin gadawa amadi masi gi tawum thokpa akhoi gi duty masi kanana pangthoi gi haiba kansida MLA ministers me am later akhoi gi governor na pale under president's rule ko atagdi magi makhada leriba chief secretary amade to bureaucrats me am sina akhoi gi thau me am se execute tawdawne atagdi bureaucrats yaw si kana no akhoi gi maiti ga webra natraga naga yawdabra kuki yawdabra akhoi community me am loi plub yaw ngatani akhoi bureaucracies de ogera or atopa pillars of democracy hajal tare ko adu legislative leite ha wani bureaucracy de lady executive lady ko aduga legislature lady na aduna leriba mayam law and order ngak na bo leriba sifai sing sida mayam lo yori ngatane cookies yori naga yori mati pangal everyone lo yori ngatane adu ita gadi akoina lan tawne haidina atopa community sing tolo phangdabra community ma'am si loina involved to kan sida huzik tongan na cookie ga maite ga leriba film sida separate oi mo ngom de leire habne ko machine de deny to yadre adu makhoi su part of the state hai tare ko amadi of the governance orim natro orim na moi su dum torop amadi thabak loina mo to ta bane whereas labor violence na hani ge labor normal oiba mong secretary ta ka ya ba adai atop hospital da ka ya ba university ka ya ba do adu yadre habne adu eta gadi governor na thabak to do si ma di akhoi gi state sigi administration je mana pana do ni na mana yeng lebni na mana tom thog me am le na aro only naga katangi toge or only meti pangal katangi toge or only cookie katangi toge or only kom katangi toge na only querying katangi toge have the appointed inclusive o mom da thabak to pada bane adu ta gadi hujuk PR chala ji madu gi system ma se taseng na ha kan se thamba yana na ba overall development langna ba highway gi points in the center na akhoi gi chief minister thamda bida council of ministers thamda bida akhoi gi president rule thamja manam di lebak se legislature akhoi gi law makers haja batare ko legislature sing sina pan ngamdre haitre lengak sasun tawda soire habane adu gi na traba PR na thamja adu ta gadi akhoi se democratic ob mong da thawak toram do yadre habane akhoi gi isana isabu lengak se bagi niyom habadi wahan do kaino democracy emphasis mong democracy do late habane adu huzik india gi constitution de leba huzik ki president's rule impose tor matung sidadi akhoi huzik sahi mehna thamdoi bani huzik president rule se adu eta gadi sigi manung sida lehoriba thau myam akhoi shoriba adagi unimplement tom da myam se loi top tamne aduna thong saba sengatpa sagatpa haibase hanadi adum khangbiramgani time bound amadi leje targasu masisda thaba kamain tawi natraga kamain tawde lambi gi phimna kamain tawi kamain tawde singni to sine chuchampu to ase kangpopi to piro imphal manungi lambi kamain tawrige yes adu targadi akoi lambi swaida leiba lambi se aphaba hai targadi kaida bu pharige haibaduni lambi no ni mi ma'am si hat labani hojik se maram di pot hole sing si luna lebadagi gari thorpa kansida especially gari macha thoba two wheelers thawjaba yes lambi di khangdaba nong susulani nong mak tasalani adu hojik kongut ki kut pagi sang khangdaba thawdaroni adu di khoman mu udret ngatang khoi nong jang jukan sida khoman gi mathak te ising sele akoi lekai da osele ba ngatang juba kansida adu khangda mi di khoman gi area da kai legi khangda mi na gari thorpa kansida adu yungma kyam yawre yes gari thaina ba kansida adu manipur gi hojik leba imphal manung gi lambi mem condition yang yune gari ani thaina ba da akoi problem oire bane le inter village road sing sida adagi parking laita bani na gari do asogum tham lairani adu lambi matai da parking to thamgani thaiba kansida khomana kuma me am yang dune ai point ti hojik leba road saiba akoi gi thong haiba lambi thong haiba se yamna tangai phada pot amani akoi di lifeline je akoi gi highway ani da depend toriba adugma state amani haijaba tar yes
adu etagadi lambi phanba thong phanba haibisidi paliba any existing government whether it may be a coalition government oigera it may be BJP oigera it may be Congress oigera it may be anything ko adu gi potu gi makoi gi continuation oigeda bunatra adu dinga sibo highway sing sinawaina koi BJP lenga ham haukan koi gi